Mitning tabiriba pumnamakpu Danube Kurumjari Taramnokchari. Sandok Chariba Therm asi Impact TV Entertainment News Kyagi Paudam Puzarakliba Mami Pauni. Mami Pao ngasi Marifu Taraga Mangarak sub episode asida Kari Karma Pao sing Puzarakliba ge Hybrid Thamjage. Innocent Eyes ki Laptop Crow India Tour ki Homecoming gig Pangthokibaga loinana Chatlabra gi premiere show utkibagi mapauna ahama paone thamjari. Social activist ama oiram batan nattana music pu yamna thawai tazaramba Koisnam Lukhoi dengi mafumda ikai khumnaba utpu oina a tribute concert pangthokhibagi mapau. Mathangna thamjari the Royal Theatrical Club ki ai kaisu taude haina mithonba play gi premiere show utkibagi mapau. Nongdol Mamikon the Kudol Tauba Rebecca gi EY the Ripple haina mithonba Manipuri short film release tawkibagi mapauna Mari Subam Pao on thamjari. Ngasig aroy bada thamjari ba mapao asina Transgender Health and Wellness Center by Maruploy Foundation na sindana Mr. Pride King and Miss Pride Queen 2022 Community Championship pangthokhibagi mapao. So guys, ngasig ahamba mapao da puzarakli Manipur yamna pamnaba Manipuri rock band amo oina machintum khalakliba Innocent Eyes ki Laptop Crow India Tour ki Homecoming gig Imphal gi MG Avenue de Laiba XL Cafe da June 26 ta pangthokre loinana namit asida Innocent Eyes band gi anobi isai amasu oriba Chatlabra gi premiere show ama utkibagi mapao asi miyam punnam ning taminasi. Miyamna pamnaba rock van Innocent Eyes ki Laptop Crow India Tour mai pak na chathakraba matung Manipur da amu halaktuna Laptop Crow India Tour gi Homecoming gi thoram ama Imphal gi MG Avenue de Laiba XL Cafe da pangthokre isei nongmai yauna pangthokiba thoram adugi manung chana van asigi anoba khudol oina Chatlabra haina mingthon ba isei amasu premiere show utki Innocent Eyes ki Laptop Crow India Tour adu Bangalore, Delhi, Chandigarh yauna India ki tongan ba city sing da chathakibani. Hi everyone, we are Innocent Eyes. Samlamna ahan bada koi se Bangalore da fandom hari ba jagah da koi se perform ta hoye. Aw da akoi experience tar koi se koi band gi oina mapanda first time oina chatpane si chatpa sida live ki oiba haidi music ki oiba jagah sida koi sound gi oiba poche yam chauna koi band impact ama ka hai tare sound fajabada perform tar ko se Bangalore gi se oi aduga makha ta basina mo Bangalore da gina mo Delhi da perform ta hoye do Delhi gi do bai Bangalore and Delhi and Chandigarh khoi sigi trip chasabani haibadi khoi tour chasabani ado yam nungai haibadi khoi gi Chandigarh sorry Bangalore da su khoi gi meitai masa khoi gi khoi bu nungsibi ba khoi bu khangbi ba mayam am lai khoi da support obi aduga and then Delhi da su khoi mayam support obi khoi gi meitai masa sing khoi gi any khoi gi notice masa sing haitare khoi notice haitare moi mayam la khoi da support obi and then especially khoi gi aina thank you haining badi khoi gi chan lupi sing khar lai moigi event management ya adu da khoi gi Luna Kate ana khoi gi Delhi da khoi gi chan lupi sing gi event manager khoi gi sorry event manage tawba ma lai moina ju khoi da yamna ka hene yam hospitality am phajaba hospitality khoi da pipi bagi mak ju nungai and then every journey dum nungai haitare tigi event se sumai to ne koina band gi oiba discussion da yum thoklaba matung da koi gi oiba akoi gi band sinjaba aidi Homecoming gig ama khakti sinse na hainaba adu da nongju nungsa sigi je Manipur gi je phatabna maram oiraga akoina XL ga collaborate tawraga akoi gi Laptop Crow Homecoming aidi India Tour gi Laptop Crow Homecoming Tour gi na gig se sida sinjabane adu si siliba event siga mari lainana akoina sida laiba haidi sinlaw mayam da tana bagi dam da premiere show ina chatlabra haiba akoi gi phongdri be sai je mayam gi mafam da haidi audio ina tahan ba ya bagi matanza do logjabani. Hi guys, we are Sayhum Innocent Eyes ki Laptop Crow India Tour gi manung channa Homecoming gig ngasi excel sinjabane sida akoi Sayhum ju perform tawa phangjabase yam nungai jai aduga Impact TV busu thakachari. Innocent Eyes ki Laptop Crow haiba isai asi miyamna pamba mai pakpa isai ama okiba sigumna band asigi anoba khudoloina tamliba Chatlabra haiba isai asi su miyamna pamnaba amadi mai pakna miyamda phongba oirsanu haina Mami Pao gi mai ki degi thamje. Social activist ama oirambata nattana music pu thawai tan khoida zaramba laikhidraba Koisnam Lukhoi dengi mafamda ikai khumnaba utpo oina a tribute concert ama konung mamangi hapta kangzaibungda haukiba June 19 da pangthokre
हाइरब ट्रिब्यूट कंसर्ट असी वाइना RK सिग पुन्न खुत्सन्नरगा पांगथोखिबगी मपाव असी अमुक मियाम पुन्न मिइंग तामिनसी Social activist ama oina miyam gidama kathokpa amaga loinana tongan tongan ba thavak thoram kaya ama pangthok piramba isai bu thawai tana khoida jaramba laikhidraba khoisnam lukhoi miyam na den hairaga sukhangnaba sigi mafamda ikai khumnaba utpa oina a tribute concert ama pangthokre हाइरिबा इसै नोमाइगी थौरम असि मणिपुरगी ममिंग लैरबा रॉक ड्रमर मोमोचा लाइशमना अचौबा थौदांग लौदुना जून 18 नोमाइजिंग नुमित्ता कोनुंग ममांगदा लैबा हप्ता कांगजेबुंगदा पांगथोखिबनी इसै नोमाइगी थौरम अदुगी मनुंग चन्ना द विसेस हाई वोज सेसिंग प्रोक्सिमा वेरिएशन इनोसेंट आइज जीएमपी न चिंगबा मणिपुरगी ममिंग लैरबा रॉक बैंड सिंगना परफॉर्म तौखी कोई इरक्ता तिलंबा इरमदंगी दमक्ता मतम सांग कथोक्तन लाबा आइगी याम नुक्सिजरबा इनाव कोइसनाम लुखोइगी मागी ममिंग द कच्चबा अदुगमबा सै ट्रिब्यूट कॉन्सर्ट अमनी ट्रिब्यूट कॉन्सर्ट से कोइना कैंपेन अमगी मखादा कोइना पांगथोक सै कैंपेन अदुदी कोइ एनवायरनमेंट का मरी लेनाबा क्लाइमेट चेंज का मरी लेनाबा अकोइ गवर्नमेंट ऑफ मणिपुर की अकोइ डिपार्टमेंट ना अकोइ एनवायरनमेंट एंड क्लाइमेट चेंज डिपार्टमेंट ना अकोइदा मतेंग पिबिरगा अकोइना ngasi कैंपेन असिगे पार्ट अमा होइना अखोइना ग्रीन कॉन्सर्ट अमा होइना ngasi अखोइगा पुंजब मिनरबा लेबा की कथोबा सिनाव कयागी मफमदा अखोइना ngasi ट्रिब्यूट कॉन्सर्ट से पांगथोक जबनी ट्रिब्यूट सिगी कॉन्सर्ट सिगी नुंगयोइबा मनुंगी अखोइगी कैंपेन सिगी अखोइगी टाइटल थीम दी प्लान 1 ट्री सेव 100 लाइफ्स हाइबनी हुजी पृथ्वी की ओइदैबा खल कायरकलिबा आइंगासागी खल कायरकपा अरे अवाबा क्या ताकपा इन्वायरमेंट के चेंजेस मैम लापा ग्लोबल वार्मिंग की मैम लापा उ यानथपी थोलप थोदो लेनुंगी लौथोप याब लौथोप अरे कप याब उ मैम कप सोइल करीद अवाब मैम थोलप उ पाबी मी चामगी मथक पुंसी कन्बे वाखल प्लान 1 ट्री सेव 100 लाइफ है कैंपेन मखादा अखोइना चाथजरक मरी लेना ngasi akoiga punjaraga thabak tongminerpa matam sana leibagi damokta kathokna laba inaw laikhidraba lukhoi koisnam lukhoi maki leifamji kang khoyathong pukima pandegi ni ana mahaki mafamda ngasi gi isai ji akoina konuna park sida maki mamingda kathok pa hoina hoina ningsingba amadi kathok boina ngasi program ji koi sinjabani लमदम असिगी मियाम गिदमा कथोप अमग लोइनना तोंगा तोंगा मथबक थौरम के अमा पांगथोक पिरंबा खोइसनाम लुखोय देनगी मफमदा ममी पावगी माइखिदगी सु इकाई खुमनबा उचेरी लोइनना ट्रिब्यूट कंसर्ट असिबु माइ पाकना पांगथोक खिबगिदमक तसु ममी पावगी माइखिदगी थगत पफुंगदोचे द रॉयल थिएट्रिकल क्लब के सामथोंग इंलांगबम लेकाई इम्फालना पुथोकपग लोइनना खुदोल तंबा आई कैसु तौदे हाइना मिंथोनबा प्ले अमा इम्फाल गे जवाहरलाल नेहरू डांस अकादमी दा प्रीमियर सु उत्तुना मियाम द खुदोल तमखिबगी मपाव असि अमु मिइंग तामिनसी The Royal Theatrical Club kai Shamthong Alangbam Laikai Imphal na puthok chabaga loina khudoloina tamjaba ai kaishu taude haina mingthonba play gi premiere show Jawaharlal Nehru Manipur Dance Academy gi auditorium da utkre ai kaishu taude hairiba play asi Sangeet Natak Academy New Delhi gi Makhada Department of Psychiatrics Clinical Psychology RIMS amadi medical ga punna khusamnaraga puthokpa play amani premiere show aduda Manipur Lenga ke Hana Art and Culture gi Minister Oiramba Langpok Lakpam Jayant Kumar Royal Theatrical Club RTC की प्रेसिडेंट मयेंगबम अक्षय कुमार अमदी जवाहरलाल नेहरू मणिपुर डांस अकादमी इम्फाल की डायरेक्टर पी विलासना अथोय मिटुंग सिंह ओइना सरुक याखी आई कैशु तौदे हारिबा प्ले असिगी राइटर अमदी डायरेक्टर ना प्रोफेसर मयेंगबम अक्षय कुमार ने अदुगा प्ले असिगी असिस्टेंट डायरेक्टर ना लोंगजम गोगोना ओइरी सुमे Iba, ini yang lu nggak hebat. Ini yang harau hebat mau kau ya. Hey, si ini jadi kamu notro. Mana papo? Papo की फोटो ने हमसे पापो. Tapi jadi kata pagi foto ga happy benda. Happy. Tupi lola oh priya
ꯆꯥꯅꯕ ꯇꯧꯔꯁꯤ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ Iba, kauganbagi layong mase, atop pa makhal yan na. Makoy singa do, loy na layong bada harak bangagtani. ngasi Manipurda agogi theater culture si matamamadi yamna chakhulamba adi bhabong na yam pamba adumba khoigi harau kumai gi cultural program am oirami adubu matamgi matungina ahoma kya lakpadagi bhabok singi apamba kanu si khara adum walak pa haitare ahalora kana angang singsina si nang ahalora du tawra da tawra kana hojik mayam hainariba macha maso singda thawa enkhang satpada khojada han sewa tongam koigi old age home de thamjan bagi kari issue singsi masi lilawana ga yam puthone ada aina khalli masina di apung phaba nate koina khana gdausi ahallor ni pamana kram hai tawraga imung asida magi ahongba lakpasida leiriba imung manugi macha maso mayam sida oiriba problem se karino karmai to handle tawgadege habi wafamdu aina sum thengnajaruba ai personal experience hagatala histories mayamasi aina koigi individual amta panchel laga masi theater amona putokpani aina handak putokchero ai kesu tawde harila se The Royal Theatrical Club kay Samtong Ilangbam Laikai Imphal na puthokpaga loinana khudol tamba ai kaisu tawde haina mithonba play asi miyamna yamna pamnaba mai pakpa play am oirasanu haina mami pawgi maikidagi ai phunungol pizari matang swaida yamna tema break amatang lawjage khongla yang hanjarake Impact TV bum yeng taduna leibiu Welcome back adom lim iyang tabiriba asi Impact TV da sandok chariba Mami Mapao gi marifutaraga mangarak suba episode ni break matungda puzaraksiba Mapao asina Nongdol Mamikol ni khudol tamjaba Rebecca gi EY The Ripple haina mingthonba Manipuri short film ama hawkiba June 26 ta Imphal gi Palace compound da leiba Manipur State Film Development Society MSFDS ki auditorium da release tawkhiba gi Mapao asi miyam punnam iyang tamis EY The Ripple haina mingthonba Manipuri short film ama June kun ga tarukin nungthil pung mari taba matamda Imphal gi Palace compound da laiba Manipur State Film Development Society MSFDS ki auditorium da release tawbagi thauram aduda Manipur film gi Saknai Ravi actor RK Hemapati amadi Film Forum Manipur gi chairman Laimeum Surjakant Sarmana saruyaki Nongdol Mamikol na khudol tamzaba Rebecca Okram gi EY The Ripple hairiva short film asigi screenplay amadi direction da Biswamitrani loinana film asida Tonthoi Henry Rasi Suniti Homeshwari Chandrakala Nandini Naubi Anant Sharma Baby Calvis Salam amadi Nganthoina sakam langli Male playback singer Chatibiyum Subhaschandra Yogen Kumar Mana puthokchaningba mayamda khananingba sigumba wari ama lei nusibo oibe yai nungai oibe yai awaba oibe yai sigumba wari ama lei haidana mayamda puthokchaningba adudi filmgi medium de puthokchaningba phawrakpa maduda mana masida paisa hanjalakani natraga tongani haibigi nataba adu sigumba amata ngaujaba haidari samsamna aidi pamjabaduda ani warida pamjabana warida acting da pamjabana acting da magi ngaujabaduda film ji namakoni film da ni jigai se karinta masida paisa phangani natraga masigi sendong phangani haibana nataba adubu film namba haibu simato paisa suki mati yamna changbani na
kayang kuy ngaw na lagi habis ngaw yartaba aduna yamna samna ina yamina khangjayu banatragasu Manipur da philangi policy ma leragadi government da ki yamna khudong chaba fangaga ngawjeriba mayamchi ino pibiba haidare hena khajitang promote tobina bogi tanjasi fangada haibi aina yamna apamadasu tanjasi de thamjani natradi Manipur philangi man hita haibagi Senama hol asomama maintenance tobuda sangmase staff yang dawi ade sweeper machine yani adiki keeper de or operator de or Senama hol masala mi kun rasa me mi amadana palisin try to piva dharadi mi kun dharadi kya thamda rupa laki mutakte sprinkler zila aduna Senama se kitam compare oiboronda si walgi aina taksabana ki manana kambirani awat ko na nung thalaga le bugum no posak na di haido ubdi kai ga su haido traga su thamoi di phomro ma to biram ni lection video artist sing film makers sing film activists sing ma da lection video art lovers sing aduga koi literary content na thang gira ba hal na mya lection video na so da khambiram ni kai no ma da karai da no ka no ma ni policy na ma wa ai no si jara no producer Nongdol Mami Kolgi, adugal mahaki loinabi, film asigi story writer Rebecca Okra, Anina. Among mathok sangbiduna, mayon kami tawarabu upala mo ising ang kibiduna. Ako film daw sini hai encourage to bibal api ki benamitu. Ipak kau ng dumani. Yan thamoy sila lami, aduga thamoy yo ibawari to ting na dinami. Okay, makoki. Kaya mo tawro niya isi daw mga diya tangi. Hindi ko alam ni hay, lai ko alam ni hay. Imu fatawa, lai mo fatawa. Nahan kunda haloy, nakipang da tiyo hay. Kaya na naman sa tino ko. Ay, kumain pa. Mamagin pa. EY The Ripple haina mingthon ba Manipur short film ase miyamna pamnaba film ama oiduna yamna chawba feedback fangba film ama oirasunu haina Mami Pao gi maikidagi thangjai Transgender Health and Wellness Center by Manipur Foundation Sinduna Mr. Pride King and Miss Pride Queen 2022 Community Championship Hokiba June 28 ta Lamboi Khonglang Khongda laiba Expo Compound pangthokre Manipur Government ki Social Welfare Minister Haikam Dingo Maruploi Foundation ki Secretary M. Ranjit Singh, Kakching Assembly Constituency ki MLA M. Rameshwar, Wangkai Assembly Constituency ki MLA Thangjam Arun Kumar, Manipur AIDS Control Society ki Deputy Director Abhiram Mongjam Yaung na pangthokhiba thoram asigi Mapao ase episode asigi aroi Mapao ina ingakle Malem Pumbada Junta Sibu Pride Man Haina Palan Taunariba Sigi Manung Chana Manipur Desu Transgender Health and Wellness Center by Maruploi Foundation Sinduna Mr. Pride King and Miss Pride Queen 2022 Community Championship Haiba Beauty Pageant Ama Pangthokre Haiba Mr. Pride King and Miss Pride Queen 2022 Community Championship Atu Haukiba Jun Kungani Panda Lamboi Khongnang Khongda Laiba Expo Compound Manipur Laingaki Social Welfare Minister Haikam Dingona Saruk Yaduna Pangthokivani Thauram adugi manung channa RK Sanatona Kathak dance utkibaga loinana Haramoti na classical dance utki Thauram adugi manung channa isai nomai gi oiba thauram kaya amasu pangthoki Ahasu anan kore Misi memang malaitre Pambicai hitidre Mulu sineraba Ena huasu tadre Musuk molesu Ngomsok molesu Kumotok lesu Masa-masa yang
June tha sibu Malem Pumbada LGBTQ gi Pride Month haina palam thoram pangthoknariba asigi manung channa Manipur dasu Mr. Pride King and Miss Pride Queen 2022 Community Championship haina beauty pageant amo oina pangthokliba asimak thagatningai ni haiba wafam Mami Pao Michael Dagi thamjeri. And that's all we have in this episode. Mathing episode ta anobong pao kya ga loinan amulak chege. Until then, keep watching Impact TV. Bye bye.